Media amada Commando na miyueni numai Kaptuna tanakhre ngara numidang pung taruk lom taba matamda Thawal District Police Commando ni singnaba civil da lakpa kangbu mana lalhaubani singnaba miyueni tanaduna fanaba honabada Nongmei round kayarum kapre Presta phongo pawge matung inadi Commando na numai Kaptuna tanarakhiba miyu ani edu Thawal District ki manungsanba khangabok bazar mayada car amada thomjinduna accident thokpadigi taduna leiringeda overpower tawduna fakhi loinana thawdok tu soklaba miyu amana jenims ta pukatuna laikanakhri phakraba miyu sing Saket building ninkhaiba sikiba taruk sure FIR register tawre MCD engineer ani suspend tawkhri South Delhi gi Saket metro station mayada leiba mathol kya longba building ama ninkhaiba da laikhidraba migi masing taruk sukri Hauzik akaya to imarakti gi mahiroi taragom da emergency tamna rescue tawre thawdo do thokraba matungda hawkiba pung kunga mari asida leptana rescue operation satrakli aims ta sokpodagi laikatnarak manga laikhitri amasum atopa amana sabdajang hospital laikhidabani atopa miyoi taret amasu aims laikatnari haina official singaiki police ki source singna hai victim singadu foreign medical graduate FMG examination yauna competitive examination singi hotna dun leibani thawdo aduga mari laina section singi makhada FIR ama register tawri amasum investigation makha chathari building adugi mapu adu fari haina official dun hairi MCD gi South Zone gi Deputy Commissioner na order ama thoktuna Assistant Engineer Building Sudesh Singha sahona masum Junior Engineer Building amana Zensu yum ninkhai badu mari laidana suspend tawkhre hari ngasi Chief Minister Rekha Gupta na ngang building ninkhai ki ba mapam madu satuna yingsin khre amasum ainiya daba mongda construction tawba amadi mara leibesing yum ninkhai ri badu gi texak sing puhangada bani haina thajapa pikri lebak thiba thawdo du nan thangjagi numidang wairam Saidula Zab area da leiba Wanstead Mark thoki bani khanghaudana mathol manga gi building adu ninkhai ki building adu house adu coaching institute cafe amasum office oina sizina bani loinana ninkhai ri ba matam adu da mathak thangba floor gi construction ki thabak tawduna leiri hi sakedasi foreign countries singda medical amasum engineering studies sing tawnabigi maroiba mafam ama oiribani haujik su rescue operation leptana sathari Priyas nit biology na satra masum satri singi oiba nungairapa pauzel puduna laksari NTA nit UG 2027 NTA nit UG foundation course ki oiba admission form thajari lakliba jun gi tang ama english singani ga kunga taruk gi class haujaragani hariba singa sida khena ba timing da nit biology foundation class 11 foundation class 12 ki class tawjagani nit biology takpa sahi tara hen experience lairaba biotechnology MU life science MU department singda former guest faculty oiramlaba well experienced faculty singna takpi tambigaduri hena nungairiba paw mana satri singi oiba residential hostel facility sulejagani IDP singi free classes yauna special feature kaya mas phangbigani haujima contact tawiro aikhoigi contact number di 7005534385 natragana 7005376151 ni aikhoigi address na Kaisampat Kaisam Laikai ni UNC na yaning da ba phong to rakli konsa khul kuki militant sing nongmai kapsin duna naga gi khunja mi sam sokolakpa amasum national highway number 202 gi sangkai village ta lambi tokhai dun imphal ur khul lambi sibu thadat pe gi thong sibu haksina lobuga loidana united naga council gi working committee na yaning da ba phong to rakli working committee UNC gi media cell na sirol amada hai Sangkai village ta kuki militants in the national highway 202 gi lambi tawthok laga tangai fadana sangba sana thakna ba hidak langthak amadi thawna singba phangandana ba hona ba gi thawng si akan mamong yaning de hari ngarang miam na seasonary ba ising gi pipeline sem ba sangluba konsa kol gi khunja humda embus torok tuna khunja ama yamna thina soon ki ba dubu akan mamong da kandem tawi maram adu India government na khudak ta thijin ba ga loinana scenery ba sing adu fa ga ta bani hari lambi tawthok liba adu khudak ta semjilaga faun hangadabani miyam gi tangai fadana sangba polam singsu khulai pai ba group singna phajil laga thaman ba yaroi hairine su paus ta makata na palakli
Konsa khulda kuki khulai paibisu nagada amukasu ambush toukhre aduga ama sokhibani khang mungambagi pangal loidi civil war thulakpa yaheba adamgi wafam malakli Kangpopi district ki manung sanba konsa khulda ising pipe semba satluba liangmai nagagi miyoi ahumda kuki khulai paibisu ngarang somhan ambush tokhibani miyoi ama sokpadagi rims ta pukhatuna lekana khibani khulai paibisu na misanga landa aduna thuolakpa thawdo khang mangambagi Pankhre loislakli lengang na exo lokatrabadi civil war thulakpa ye haina konsa khulgi chairman diada hamna phongdokhibani thawdo adu ngarang ayuk pung 10 makhairom tabado waida konsa khulda ising taraktabadigi isinggi pipe ta phunjinma yoramgani haina khunja ahumna ising pipe ki soiriba maphamgi khungul liduna kakhalakpa matamna koki khulai paibising aduna ambush adu satharakibani hari ambush adu soklaba miwe dugi maming kachyak lungbau sawang sei kunga mari kawi ma konsa kholdagini thawdo adugi matangda wari lireduna mahakna hai makhoi isingi pipe adugi khungul liruba matamda mahaka satminaba ma ki manaw nupana koki khulai paibising lumduna leramba du urakhi makhoi laire khangbadigi lona hadok lumlaga lairingai de khangogduna automatic rifle sizinaduna nongmei round masing khangdana kapsilakibani maduda mahak amasum maki manaw nupa thawai hingna basilakhi makhoi ge satminaba khulgi ahal amadi mafam adur makatana lumdru lewki makhoi ni ambush mafam aduregi khara lapthorak khulgi mi paupi duna BSF ta amuk paupi raba matung mahakpu BSF ki kambuna rescue tawduna first aid pi raba matung da rims hospital amuk lakpani hane paudamki ngarangi ambush adur soklaba mi edu rescue tawraba matung da gorkha Rifles ki gari da haplaga lemakung army station tamna puthorakpu ki lambi skoki gi miyamna thattuna asokpa pubu yaroi hena tamki maduda security forces pu kangbu duna asokpa du puthokna batangai fadana labuk phawraga puthokpa takhi asumna puthoralaga lemakung na first aid piraba matungda asokpa du rims hospital yorokibane asokpa pukhalakpa du lakhiba konsakul gi chairman di adamna hai konsakul da husik thoklibe thaklibe ising asi singthaktagi pipe laklaga khul asima ising sizinabani hairibi ising pipe asida ising laktabana maram oiraga khunja ahum aduna pipe adugi khungul liba satlubani madura ambush tawraktuna mi asu apan nanghan kibasi khwaidi kilep thibani hauji konsa khulda ising phangdriba si kari maram gi no haiba khangle isingi pipe asi koki terrorist na kakthatlaga khulda ising pidabani aduga ising laktabigi yengba lakpa mi edubana hat ki khanduna ngairaga lebani asiguma thawdo osi khulai pipe sing na misam da otbani khulai pipe masal kapna banatana misam da khulai pipe sing na ambush tawrakpa si thogliba asina ahan marati asiguma terrorist sing gi ahen ma thawong sing asida lenga na tumin laithopu sumloi misam yam gi di lenga taina banatana atopa lambi lethi maram misna lenga na asiguma terrorist sing gi mathakta akan be action lokat piu karigumba lenga na thabak paikhat ta tarabadi miyam horaktuna civil war lakpi ye haina magna makhata ki tentang na asumna miyam da thamjage aduga hausiku yati miyam pau matang ase lusinjarage amasu makhata ba anoba update miyam puna ngamina si haina channel sigi maikei digi miyang phamda makhata na thamjari makhata ba anoba update miyam puna ngamina si haina channel sigi maikei digi